Kurumjari, Times of Manipur, Tom TV The Morning to Raising the Voice Ming Tabi Kwai Punumapu, Taram Noksari. Ngasi Impan the Puli Tongan ba Pausing the Karika Pausing, Maru Pausing, where we have to do, Miam Puna Community Tanza, do Harmony Logigi. Impan the Puli Pausing Manunda, Narol Todang Pause, the International Women's Day Gitorum Parks and the Pangtokre, Maliam Gu and Sahi Tim Masi, Lamdam Sigadi Sanade, Amhoba, have a Pausna and a Power. Do Makata Pausing the Nupi journalist kaya tholak pada Manipur bu sokhat patu mang social halagani have minister TS Bisoji ki wafam ai kotawi adu makha ta pau sinda rimsta coronavirus ni singnaba ama emit tokhi badu stable ore disaster organi miyam puchinduna leibak sokhat na bathorang sing hena khane na matam ore haba ki babananda gi wafam sing asina han lamai da phungba maroi banaron thodang gi pau si sing ore Makatarak pada lamjing ba times ta coronavirus ka mari lena health minister namoy hang ba isolated ki wat jangsin khre medical staff amata suti lo yaroi lom lo de shan khot kani zain ta kuma he paus na khoi banner headline ore khoi times lamjing ba times ki adu makatarak ba box item sinda isolated wat lei de ba gokdom ki film phagale professor CS Arun Kumar coronavirus sikhiba lising ahum satruk hum phunthoi sukre kerala imung amagi mi manga positive oire ba paw yauri adu makatarak ba paw sinda politicians singna climate change ki wafam haksin laude la shipia haba wafam paw mu yauri adu coronavirus thengna pham pang thokre yausam kumai lakpada lusing ba kaya ya fa paw jin pirak ni ha paw sna koi lamjing ba times ki mapung we paw sing oiri irei pak paw sedana india da coronavirus positive oiba mioi ni phu sukre singnaba singnaba rim salaikan na ki form fagatle international border sil tawna ba defense minister taknaragani moyeda coronavirus ki isolated wat hang dokre yausang kumai ga bari leina na ya fa pawjen pirakli haiba pawsin su hoi irei pak pawsi ki pung pawsing oiri aduga sana lebak pawsi dana asamis anabi sample reject tokle infan health sanitize amasung authority ki advice tawna ba mat pangkre COVID-19 Bangladesh mi ohum nawat thengnare BJP ki MP ani ngasi numidang laikhai taraba yai Congress ki mi ani confirm lokre form lokre ha paus na hanbo ode adu atopa paus sinda naga singi territorial council sem na batak sin kre ha pau yauri adu atopa Kesham LJP ki wakhalol khangbi ba hore ha ba singisna akoi sana lebak paus ki hanba paus ki ore adu huilan pau chedra India da coronavirus case ni phu yokre rimsia isolated water layang ni ba miwi film phagatle discharge ong ba thorang tawri professor Arun Kumar he pau asina khoi ha pau ore du atopa da Manipur ki family court ahumgi mapunsi mas kunsaga ma thoida loi dagani he pau sing yawi adu atopa pau sing da gari workshop to miwi amana masagi mas haksang bu rimsta ka thuk padatana u kaya thadra mahu sai khal ngak na ba photnari he pau sing yawi Israel Express na coronavirus ki screening da doctor khadi ta sa ta dori mathau ya da ba doctor singi mathak ta action la khot kani zen ta kuma Congress ki Rajya Sabha ki mirep ki dabak mirep si ani lokre CM Imphal jorokre BJP ki Rajya Sabha ki mirep kanano khaglagani he paw sing asina akoi Israel Express ki har paw sing ore pongna pham paw se dana coronavirus ki case manga thengna ba loe na India da coronavirus ki confirm oiba mi machine kuthang pal sukre el minister Jayant Kumar Indo maiwang khodi yang sinkre Gautam Kumar ki film phagale MS haiba pausing adu Jiribam da COVID-19 ki screening thabak iho hori he pausing yauri adu atoba pausing da journal gi matam da haliba staff sing satna ba yaga dori bra haiba wahang musu thokli atai atoba pausing da nupi sing ni ki thonga loena amjuna JS spokesman hodokre mafam kya da malam nupi gi numit pangthokre he pausna pungna phonggi ahan malamai da phungba pausing oiri aduga Shanghai Express na COVID-19 na siba lising ahum sawa marfu taruk sure India da anaba nifu leire he paus na banner headline ore adu manungi paus sinda more da isolated watching jing sin khre he paus sing yauri adu ngarang numidang da economic blockade ho khre he paus na koi Shanghai Express ki ekoi pungwe paus sing ore ngasi sigum laba imphal phung liba tongan ba paus sing asa yauri ba ro paus sing khre na bi damta kai khumna jarba social scientist da na bi lashram ekoi gi study of the election dun lebire tamu su hamba taramo sari adu tamu khoi si ba pungwe paus sing asi nei ne digi gi mangoi na ngasi digi khoi Hindu lining set iba singilam da masi ba khoi yauksan kumai gesedi haure yauksan kumai na hobula kusda tom tv mi yang tabi ba khoi pun makta tom tv gi mai kai dagi pun makta ya fa pawin bijari tamu mai kai di su mi yang ya fa pawin
proposal 비즈레기 역성기죠. तामोदो इफान फुगे पाउसी सिंग तोंगान तोंगान पाउसिंग नेना मतम दा कोई अतै गिदी कोई यामत मानरप ओइ लेर कान द तो खाइना येंग बसे कोई पुंगलफम पाउसे दम खक यावरी असमसिमा कोई महिरोशन ख्वाइदी चाव लमदम सि महिरोशन अम सोइ बा कोई मणिपुर यूनिवर्सिटी की इशू ने कोई ममांग दे सु मयाम थोखरे अदु सेटल खर प्रो एन नुंगाइबा लेरिगे अदु मक्ता पाव अम थोले हाय पाउसी कोई जर्नल्स गी मतम हाब दे पोस्टिंग चदबा यागदोरि बा हाइबो हांग अम थोलगदि हाइबसिनी कोई रिटायर आईएएस ऑफिसर जर्नल्स इन मणिपुर यूनिवर्सिटी की एडमिनिस्ट्रेटर ओइरप मतुंगा कोई मागी थबक थोंदा कुमांग सॉक्सिनदबना केनो हापम ओइम याई नत्रगा नियम न याबा हाइबदु वखन लाइसे हाउ पोगदा पोस्टनि फुनि फै हापख्रे हाबले हाय पोस्टिंग हापक पसदि तामु वहां का थोलक पसदि तामु मोट के देबी द मेन मसी लुदुइ जानी इन द सेंस दैट को अखोइगी कनो सिना पांडे सी थामरी बुंगिदना अखोइगी इरांग लेगिबदा होय मागी मतंग सिदा हाई कोर्ट ना चुमनगी आईएएस ऑफिसर मा एडमिनिस्ट्रेटर ओइना बैना कोई इंटरिम की वैना पीबने बो ऑर्डर से को अदा माना थबक से पुवन नुगाइना बैना से कुदम वैना इंटरिम की वैना रजिस्टर का फाइनेंस का मरोइन ऑफिसर ने से खलु खल्ला कांदा सुने दगी थबक तु माई थबक से तौया ना बने एडमिनिस्ट्रेटर वैना तौया ना बने को अदु तौना बैना तौबसिदा हजिक से नन टीचिंग स्टाफ से निफुनि थोय हाफ्रा थबक की को अदगी याम लुरिजे मो मा स्टेटरी पोस्ट रजिस्ट्रार याउना लाइब्रेरियन याउना दो हजिक से पोस्ट से चहुम मुसी लौने माय कमिटी सेम ग्रेब सिलेक्शन कमिटी मेंबर सेम ग्रेब हाय जे मार्च की तांग तरे तगिना त्रामा थोमुंग द तौनी हाइने अदा नाउ क्वेश्चन हंगाई दी मागी थोइब ऑर्डर दुने ने माय थोइब ऑर्डर जे हाई कोर्ट ना माय इंटरिम ऑर्डर थोइ जे खोगी आरटीआई थारकपा 2018 दा October 11 da RTI tharpa madegi nainarpa wafum amani ko da magi sigi interim orders pirami ba justice kotisur je sisu magi 10 October sida 2018 is da maze magi working day loi rabane tolop so du lo rini ko adu ga orders in 11 day to duna sida hoji problem lai si sumaina interim की पूबा को मतम करी पूबा ऑफिसर हमना बीसी इंचार्ज हमना सिगी पोस्ट में हमसे हापे याबा यादबगी मतंग दुने बलाइसे अदुदा ह्यूमन रिसोर्स डेवलपमेंट की दी दिल्ली की दी सुनदगी सागी रजिस्ट्रार का फाइनेंस ऑफिसर का दु मागी एमसी नुगाइना बा माना हापगी शक्ति अदु खतने पीरिसे अदा हाप क्रियो में हाप का दो में हम जिंगजिना केदोरगे द यूनिवर्सिटी एक्ट 2005 की सु मायोक्ता लेबगी मोंग लेबा अदुदा नतना मु 2014 15 दजु आईसा की जु मेमोरेंडम मागी लेई अदगी इंस्ट्रक्शन में आम लेबदु अदुगी मायोक्ता वेबगी पोट निना होजि सी माना हाप का दोरिबा हाप यु में आम जिंसे सिगी जी कमाइना करम फिल्म द लेगदोइनो बा वाहंग सी लाकपनेबा अदा सेंटर की जु नुवाइ तबजे हापे न खनमदु द मोय खुदिन जलबु याइदना से पांडे की दी इकुई कुई दिरेदना फेब्रुआरी तांग कुनमा थोई दगी निमा पुरा लौथुए न हारिसि अदुबो की मार्क्स दी लौथोक्त्रि बने अदुना 21 फेब्रुआरी मतुंग ने उजि लाइसि को सिदा ममांग सिदा मागी पेरेस सिदा माना हापी बमे आम जिंजे 40 मु हापी जे नन टीचिंग स्टाफ हापी जे मसिदा आईसारडी गिजु इंटरवेंशन लाखिद्रे अदुना ये जेनबा मदिरे लेदना अदुबो होजि लेरिबा मागी रूल्स में आमदी उरगदी थबा हापी में मोन पी पावर जे आईसारडी न अनि खतनेबा हाइदी हाई कोर्ट न पिलिसु थबक तो तोबो याननबा रजिस्ट्रार मगा अदगिदी फाइनेंस ऑफिसर मगा दुस मतम करगी को मदु हाप ओइन हाइबनेबा अदुना होजि से हाप यु में आम जिंगसी माइबा कमाइ तोदुनो अदे अनि सुबदा मु तांग तरे तगिना तांग ट्रामा तो बंदक थासगी सिदा माई कमिटी सेमगा सेलेक्शन कमिटी सिना थौ लोर कदि म्याम से सिना कमाइ तो गदबनो अद मतम चाना इंटरवेन तो जगदी प्रॉब्लम दि लै अदु अथु मतम जजु आईसारदिना हजिबुदी वाइस चांसलर फुल टाइम लेनबन मोय खंदोखन लेरनि को तो वियो फै कदु प्रॉब्लम दि ओइरने खले मणिपुर की ऑफिसर ब्यूरोक्रेट्स ऑफिसर ओइरो देगा मो ओइरो खै थबक लौबजे यम थौ यावनि नत्रा
ꯌꯥꯝ ꯑꯩꯈꯣꯏ ꯑꯐꯕ ꯃꯍꯩ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯑꯐꯕ ꯁꯥꯟꯇꯤ ꯂꯩꯕ ꯖꯒꯥ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯖꯔꯅꯦꯜꯁꯤꯡꯁꯨ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯟꯅꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯄ ꯌꯥꯏ ꯁꯔꯀꯥꯔꯅꯁꯨ ꯑꯗꯩ ꯑꯩ ꯁꯥꯔꯁꯤꯁꯨ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡ ꯂꯧꯈꯠꯆꯕꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯄꯥꯂꯟ ꯄꯥꯡꯊꯣꯛꯈꯤ ꯑꯗꯣ ꯂꯝꯗꯝꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯝꯖꯨꯅ ꯐꯥꯎꯕ ꯄꯨꯜꯂꯒ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯨꯄꯤꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡ ꯄꯥꯂꯟ ꯀꯌꯥ ꯄꯥꯡꯊꯣꯛꯑꯁꯨ ꯃꯈꯣꯏꯗ ꯑꯗꯨꯝ ꯍꯟꯊꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯉꯔꯥꯡ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯗꯩ ꯊꯕꯛ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯏ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛ ꯐꯪꯗꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥꯝ ꯆꯪꯁꯤꯜꯂꯤ ꯂꯥꯎꯁꯨ ꯂꯥꯎꯔꯤ ꯑꯗꯨꯒ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤꯒ ꯄꯥꯂꯟ ꯑꯁꯤꯒꯗꯤ ꯀꯔꯤꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯇꯥꯃꯣ ꯇꯁꯦꯡꯕꯗꯤ ꯗꯃꯦꯟꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯡ 9ꯗ ꯍꯦꯛ ꯇꯧꯕꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯍꯛꯁꯤ ꯉꯥꯛꯅꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯋꯥꯡꯈꯠꯅꯕ ꯑꯗ ꯃꯣꯏꯁꯤ ꯄꯨꯈꯠꯂꯛꯅꯕ ꯑꯩꯅ ꯊꯝꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯃꯃꯥꯡꯉꯩꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯇꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯒꯤ ꯋꯥꯀꯔ ꯃꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯦꯟ ꯃꯔꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗ ꯃꯇꯝꯗꯨꯗꯗꯤ ꯚꯣꯠ ꯊꯥꯗꯍꯜꯂꯝꯗꯦꯀꯣ ꯑꯗꯨꯅ ꯋꯥꯀꯔꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯋꯥꯀꯤꯡ ꯑꯋꯥꯔ 10 ꯑꯋꯥꯔꯁꯤ ꯂꯦꯞꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯅꯕꯒ ꯂꯣꯏ ꯃꯊꯪ ꯂꯥꯛꯈ꯭ꯔꯦꯀꯣ 17th centuryꯗꯒꯤ ꯍꯧꯕꯁꯤꯅ 1890 ꯂꯣꯏ ꯂꯥꯛꯈ꯭ರೆ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯅ 70sꯀꯤ ꯃꯇꯨꯡꯗꯒꯤꯀꯣ ꯃꯣꯏꯅ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯃꯁꯤ ꯆꯍꯤ ꯇꯧꯅꯕ ꯂꯦꯞꯈꯤꯕꯗꯒꯤ ꯂꯦꯞꯄꯛꯑꯦ ꯃꯅꯤꯄꯨꯔꯗꯁꯨ ꯉꯔꯥꯡꯁꯨ ꯌꯥꯝ ꯄꯥꯡꯊꯣꯛꯅꯩꯗꯅ ꯄꯥꯛꯁꯟꯅ ꯄꯥꯡꯊꯣꯛꯏ ꯂꯦꯞꯇꯅꯁꯨ ꯄꯥꯡꯊꯣꯛꯏꯀꯣ ꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯏꯗꯤ ꯆꯨꯝꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤ ꯑꯃꯈꯛꯇꯪ ꯆꯣꯡ ꯆꯠ ꯌꯥꯄꯣꯟꯇꯦꯗꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯥꯎꯈꯠꯄꯗ ꯈꯣꯡ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯆꯠꯄ ꯆꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯅꯨꯄꯥꯅ ꯄꯨꯆꯥꯎ ꯆꯥꯎꯈꯠꯄ ꯋꯥꯡꯕ ꯅꯨꯄꯤꯅ ꯅꯦꯝꯍꯧꯔꯒꯗꯤ ꯃꯥꯡꯖꯕꯁꯨ ꯂꯩ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯄꯨꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯟꯒꯗꯧꯔꯤꯕ ꯍꯛꯁꯤ ꯀꯅꯥꯒꯤꯅꯣ ꯐꯣꯔꯍꯨꯝ ꯍꯥꯏꯅ ꯑꯃ ꯂꯥꯛꯏꯗꯅ ꯑꯗ ꯑꯌꯥꯝꯕꯗꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣ ꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯃꯅꯤꯡ ꯊꯨꯡꯖꯗꯅꯀꯣ ꯃꯇꯦꯡ ꯐꯪꯖꯗꯅ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯄ ꯑꯗꯒꯤ ꯃꯄꯥꯝꯗꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯇꯧꯕꯤꯗꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯅꯪꯕꯗꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯣꯏꯔꯛꯄꯗ ꯒꯂꯤꯗ ꯌꯥꯝꯅ ꯃꯁꯥꯅ ꯄꯥꯝꯖꯗꯅ ꯀꯦꯔꯒ ꯍꯩꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯛꯁꯟꯅꯗꯅꯀꯣ ꯊꯃꯣꯏꯗꯅ ꯃꯩꯒꯤ ꯆꯤꯡ ꯐꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯄ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯑꯗꯩ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯨꯛ HIV ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯆꯠꯄꯗ ꯃꯃꯥꯏ ꯈꯨꯝꯃꯒ ꯂꯩꯉꯣꯏ ꯄꯦꯛꯄ ꯂꯩꯔꯤ ꯅꯨꯡ ꯍꯣꯟꯕ ꯂꯩꯔꯤ ꯅꯨꯡ ꯊꯥꯕ ꯂꯩꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯆꯦꯟ ꯆꯩ ꯑꯃꯨꯛ ꯆꯥ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕꯦꯕꯥꯔ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ 1904ꯒꯤ ꯅꯨꯄꯤ ꯂꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯒ ꯂꯥꯛꯏꯁꯦ 1909ꯗꯒꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯄꯨꯈꯠꯂꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯝ ꯉꯟꯅ 1904ꯗ ꯅꯨꯄꯤ ꯂꯥꯟ ꯂꯩꯈ꯭ꯔꯕꯅꯤ 1939ꯗ ꯂꯩꯈ꯭ꯔꯕꯅꯤ 1980sdagi ꯁꯤꯕꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯄꯁꯤ ꯃꯣꯏꯅꯦꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯕꯦꯕꯥꯔ ꯇꯧꯒꯗꯕꯁꯤ ꯆꯤꯟꯗꯗꯤ ꯀꯥꯟꯅꯗꯦꯗ ꯅꯨꯃꯤꯠꯁꯤꯗ ꯄꯉꯥꯡ ꯉꯥꯡꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯅꯁꯨ ꯑꯃꯅꯁꯨ ꯄꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯝꯗꯧꯔꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯄꯣꯖꯤꯁꯟ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯥꯝꯒꯤ ꯀꯔꯤ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯗꯧꯔꯦ ꯁꯨꯃꯥꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯨꯞꯁꯤꯡꯅꯁꯨ ꯀꯣ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯌꯥꯝꯕꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯂꯧꯕꯗꯧ ꯇꯧꯕ ꯑꯗꯣ ꯃꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯁꯣꯛꯑꯦꯒ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤꯗꯤ ꯈꯟꯗꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯤꯒꯤ ꯔꯥꯏꯠ ꯑꯣꯏꯅ ꯌꯦꯡꯕꯗꯧ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯃꯥꯂꯦꯝꯒꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯗ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕ ꯏꯔꯝꯗꯝꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯌꯦꯡꯕꯁꯦ ꯑꯗꯒꯤ ꯑꯃꯅ ꯗꯃꯦꯟ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ
ꯅꯩꯅꯕ ꯌꯥꯕ ꯑꯃ ꯂꯩꯌꯦꯕ ꯁꯦꯛꯁ ꯑꯦꯟ ꯗ ꯖꯦꯟꯗꯔꯁꯦ ꯑꯍꯣꯏ ꯁꯦꯛꯁꯇꯗꯤ ꯅꯨꯄꯤꯁꯤ ꯅꯨꯄꯤꯒꯤ ꯃꯄꯥꯡꯒꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯑꯗꯨꯒ ꯃꯣꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯅꯨꯄꯥꯗ ꯂꯩꯇꯦꯀꯣ ꯑꯍꯣꯏ ꯑꯉꯥꯡ ꯃꯣꯏꯅ ꯂꯣꯏ ꯄꯣꯛꯏꯅꯤ ꯃꯤꯔꯣꯜꯂꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯃꯣꯏꯅ ꯋꯥꯔꯤꯕ ꯑꯉꯥꯡ ꯄꯣꯛꯄ ꯈꯨꯗꯤꯡꯁꯤ ꯂꯥꯡꯐꯝꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯃꯣꯏꯅ ꯁꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯈꯔ ꯑꯗꯨꯝ ꯃꯔꯩꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯅꯨꯄꯥꯗ ꯂꯩꯇꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯦꯆꯤꯟ ꯃꯌꯥꯝꯁꯤ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯀꯟꯕ ꯊꯧꯕ ꯑꯗꯨ ꯇꯧꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯖꯦꯟꯗꯔ ꯍꯥꯏꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯥꯒꯤ ꯄꯥꯇ꯭ꯔꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯤꯗ ꯅꯨꯄꯥꯅ ꯅꯝꯅ ꯉꯝꯕ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯐꯩ ꯐꯠꯇꯦ ꯌꯦꯡꯕꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯝꯕꯤꯔꯤꯕ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯁꯦ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯇꯧꯗꯦ ꯁꯣꯝꯗ ꯅꯨꯄꯥꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯕ ꯅꯨꯄꯤꯅ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯑꯗꯥ ꯇꯧꯗꯦꯁꯦ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯝꯃꯒ ꯊꯝꯕꯤꯔꯤꯕ ꯁꯤꯒꯤꯁꯦ ꯅꯨꯄꯤ ꯃꯊꯛꯇ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯊ꯭ꯔꯨꯗ ꯌꯦꯡꯉꯒ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯩ ꯐꯠꯇꯦꯅ ꯂꯦꯞꯄꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯖꯦꯟꯗꯔ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯂꯥꯛꯈ꯭ꯔꯤꯁꯤꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯤꯇꯪ ꯌꯦꯡꯕ ꯆꯪꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯒꯗꯧꯕꯅꯦꯕ ꯃꯇꯝ ꯑꯃ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯗꯗꯅ ꯂꯩꯔꯝꯕ ꯃꯇꯝꯗꯣ ꯑꯗꯗꯤ ꯑꯗꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯃꯦꯛꯁꯤꯃꯝ ꯅꯨꯄꯤꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯈꯣꯠꯄ ꯃꯄꯥꯟ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯊꯦꯡꯅ ꯍꯟꯕꯕꯨ ꯑꯣꯏꯔꯁꯨ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝ ꯆꯥꯔꯝꯕ ꯑꯣꯏꯔꯁꯨ ꯀꯗꯥꯏꯗꯅꯣꯝ ꯀꯣꯏꯔꯝꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗꯨ ꯐꯩ ꯐꯠꯇꯦꯅ ꯅꯩꯅꯕ ꯃꯇꯝ ꯅꯜꯂꯛꯇꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯦ ꯖꯦꯟꯗꯔꯒꯤꯁꯤꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯅ ꯊꯝꯖꯒꯦ ꯍꯣꯏ ꯇꯥꯃꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯀꯤꯅꯔꯤꯕ ꯂꯩꯅꯥꯁꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤꯁꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯏꯟꯗꯤꯌꯥꯗꯁꯨ ꯄꯥꯛꯁꯟꯅ ꯁꯟꯇꯣꯛꯂꯛꯏ ꯑꯗꯣ ꯑꯩꯈꯣꯏꯁꯤꯁꯨ ꯀꯟꯕ ꯊꯕꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯦ 3,000 ꯍꯦꯟꯈ꯭ꯔꯦ ꯑꯗꯨ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ 90 ꯁꯨꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ 59ꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯦꯔꯂꯥꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯕꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯂꯥꯏꯀꯠꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯅꯥ ꯂꯣꯟꯅꯦꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯗꯨ ꯒꯧꯇꯝꯒꯤ ꯐꯤꯕꯝꯗ ꯃꯍꯥꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯗꯤꯁꯆꯥꯔꯖ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯔꯤꯝꯁꯀꯤ ꯑꯦꯝ.ꯑꯦꯁꯀꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯏ ꯇꯥꯃꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯅꯨꯡꯗꯥꯡꯗ ꯖꯦꯗꯤ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯏꯍꯣꯡ ꯍꯣꯟꯅ ꯂꯩꯔꯤ ꯍꯥꯏ ꯑꯗꯩ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯑꯩꯈꯣꯏ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯤ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏ ꯃꯊꯧ ꯇꯧꯔꯝꯅꯤꯅ ꯊꯕꯛ ꯂꯧꯊꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯏ ꯃꯣꯔꯦꯗ ꯑꯥꯏꯁꯣꯂꯦꯇꯦꯗ ꯋꯥꯔꯗꯇ ꯍꯥꯡꯇꯣꯛꯈꯤꯕꯁꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯅꯤ ꯇꯥꯃꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ 40 ꯍꯥꯏꯁꯦ ꯏꯇꯂꯤꯗꯩꯗꯤ 16 ꯌꯥꯎꯗꯣꯏꯅꯤꯀꯣ ꯏꯇꯂꯤ ꯃꯆꯥ ꯏꯇꯥꯂꯤ ꯃꯆꯥ ꯑꯗꯣ 5 ꯍꯦꯟꯀꯠꯂꯤꯁꯤꯁꯨ ꯏꯇꯥꯂꯤꯗ ꯆꯠꯂꯨꯕꯅꯤ ꯁꯤꯃꯛꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯀꯃꯥꯏꯅ ꯐꯣꯔꯦꯅꯔꯅꯤꯀꯣ ꯀꯃꯥꯏꯅ ꯆꯪꯉꯝꯃꯤꯅꯣꯗꯣ ꯀꯃꯥꯏꯅ ꯆꯪꯉꯝꯃꯤꯅꯣ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣꯁꯦ ꯋꯥꯍꯪ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯃꯇꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯅꯗꯤ ꯃꯇꯧꯔꯤꯀꯣ ꯑꯗꯣ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯏꯔꯥꯟꯗꯗꯤ ꯌꯥꯝ ꯁꯤꯔꯦꯕ ꯏꯔꯥꯟꯗꯗꯤ 150 ꯃꯌꯥ ꯁꯤꯈ꯭ꯔꯦ ꯆꯥꯏꯅꯥꯒꯤ ꯃꯊꯪꯗ ꯃꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯦꯀꯦꯟꯗ ꯀꯣꯔꯤꯌꯥꯗꯗꯤ ꯅꯤꯌꯔꯂꯤ ꯌꯥꯝ ꯃꯣꯔ ꯂꯥꯛ ꯍꯦꯟꯅ ꯑꯅꯥꯕ ꯂꯩꯔꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯂꯥꯛ ꯅꯠꯇꯕ 3,000 ꯃꯊꯛ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯒ USA ꯃꯣꯏ ꯈꯔ ꯁꯤꯔꯦ ꯑꯗꯣ ꯑꯩꯈꯣই ꯏꯟꯗꯤꯌꯥꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯗꯤ 40 ꯃꯨꯛ ꯂꯩꯔꯦ ꯍꯥꯏꯁꯤꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯖꯤꯔꯤꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯑꯩꯈꯣꯏ ꯃꯣꯔꯦ ꯂꯝꯕꯤꯁꯦ ꯁꯤꯗ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤꯀꯣ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯇꯗꯤ ꯍꯧꯖꯤꯛꯁꯦ ꯇꯦꯁ ꯇꯧꯕꯒꯤ ꯍꯥꯡꯗꯣꯛꯏꯁꯦ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯏꯁꯦ ꯃꯁꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯊꯥꯔꯝꯕꯗꯨꯗꯤ ꯊꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯔꯤꯝꯁꯅꯁꯨ ꯃꯣꯏꯗꯁꯨ ꯍꯥꯡꯇꯣꯛꯅꯕꯅꯤꯅ ꯍꯥꯏꯅꯔꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯒꯧꯇꯝꯗꯨꯁꯨ ꯅꯥꯕ ꯐꯒꯠꯂꯦ ꯉꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯅꯤ ꯍꯥꯏꯔꯤꯀꯣ ꯅꯜꯂꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯝꯕꯣ ꯂꯩꯇ꯭ꯔꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯑꯗꯩ ꯖꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯀꯟꯐꯥꯔꯝ ꯇꯧꯕ ꯑꯅꯤ ꯂꯩꯔꯦ ꯍꯥꯏ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯅꯛꯅꯕꯅꯤꯅ ꯆꯤꯡꯅꯕꯗꯤ ꯑꯗꯨꯝ ꯃꯔꯩ ꯑꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄꯤꯗꯅ ꯑꯥꯗꯒꯤ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯗꯩ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯠꯇ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯀꯣ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯃꯇꯧꯔꯤ ꯑꯗꯨꯕꯨ ꯖꯤꯔꯤꯔꯣꯝꯒꯤ प्रजाꯅꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯣꯠ ꯇꯝꯃꯛꯏ ꯍꯥꯏꯗꯤ ILPꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯩꯁꯤ ꯇꯦꯁ ꯇꯧꯗꯕꯗꯧꯅ ꯇꯧꯕꯒꯤ ꯋꯥꯐꯝꯁꯨ ꯄꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯁꯤ ꯐꯅꯅꯕ ꯍꯣꯠꯅꯕꯗ
ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯂꯤ ꯋꯥꯛ ꯇꯧꯕ ꯆꯪꯉꯤ ꯇꯁꯦꯡꯅ ꯁꯤꯗ ꯍꯦꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯒꯤ ꯐꯣꯔꯦꯅꯔꯁ ꯏꯇꯥꯂꯤꯌꯥꯟ ꯃꯆꯥ 13 ꯏꯟꯗꯤꯌꯥꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯝꯐꯨ ꯁꯨꯏ ꯍꯥꯏꯁꯦ ꯃꯣꯏ 33ꯁꯤ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯆꯦꯛꯁꯤꯟꯕ ꯑꯩ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Lumsingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2600 only. For details, suggestions or feedback, please contact 1800-1027-959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir. ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯨꯡ ꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯩꯈꯣꯏ ꯆꯥꯡꯗꯝꯅꯕ ꯄꯥꯡꯊꯣꯛꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯗ ꯑꯩꯈꯣꯏ ꯁꯦꯡꯂꯕ ꯀꯪꯂꯥꯒꯤ ꯂꯥꯏꯐꯝꯂꯦꯟꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯍꯧꯗꯣꯛꯀꯗꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯃꯩꯔꯥ ꯂꯧꯕꯒꯤ ꯈꯣꯡꯆꯠ ꯂꯝꯕꯤ ꯀꯟꯅ ꯆꯠꯅꯔꯤ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯇꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯄ ꯄꯨꯔꯛꯄ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯣꯔꯛꯏ ꯍꯥꯏꯕ ꯉꯁꯤꯐꯥꯎ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧ ꯂꯥꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯔꯠꯁꯅꯁꯨ ꯑꯩꯈꯣꯏ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯄꯤꯕ ꯉꯝꯒꯅꯤꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯨꯔꯤꯕꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯋꯤꯗꯥꯎꯠ ꯄ꯭ꯔꯦꯛꯇꯤꯁ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯈꯨꯗꯛꯇ ꯁꯥꯟꯅꯁꯜꯂꯒ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯅꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯔꯊꯜ ꯆꯦꯟꯁꯤꯜꯂꯨꯕ ꯈꯣꯠꯆꯤꯜꯂꯨꯕ ꯃꯌꯥꯝ ꯑꯃꯒꯤ ꯊꯣꯛꯏ ꯃꯁꯤꯗ ꯇꯥꯃꯣ ꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯂꯣꯏꯅꯃꯛꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯖꯟꯗ꯭ꯔꯥ ꯑꯌꯥꯝꯕ ꯁꯥꯖꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯡꯁꯤ ꯃꯥꯏ ꯂꯝꯄꯥꯛ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯝꯕꯅꯦ ꯑꯗꯨꯗ ꯁꯥꯟꯅꯔꯕ ꯈꯣꯠꯅꯕꯗꯨꯗꯒꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯁꯤ ꯈꯔꯗꯤ ꯍꯜꯂꯕ꯭ꯔꯥ ꯐꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯤꯗꯒꯤꯗꯤ ꯁꯥꯟꯅꯕꯁꯤ ꯈꯔ ꯍꯟꯒꯗ꯭ꯔꯅ ꯀꯤꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯑꯃꯨꯛ ꯐꯦꯁꯇꯤꯚꯦꯜꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇꯤ ꯏꯔꯩꯗꯤ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯍꯥꯟꯅ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯥꯔꯦꯛꯁꯤꯡ ꯂꯩꯔꯒ ꯂꯦꯛꯄ ꯆꯥꯕ ꯇꯧꯔ ꯄꯣꯠ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯊꯦꯡ ꯆꯠꯄ ꯍꯥꯏꯁꯤꯁꯨ ꯅꯤꯕꯅꯤꯗꯅ ꯅꯤꯕꯒꯤ ꯀꯜꯆꯔ ꯑꯃꯁꯨ ꯌꯥꯎꯔꯤꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯕꯦꯔ ꯇꯩꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯐꯠꯇꯕꯁꯨ ꯂꯩꯗꯅ ꯃꯅꯨꯡ ꯍꯛꯆꯟꯅ ꯈꯜꯂꯒ ꯐꯠꯇꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯐꯕꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕ ꯄꯣꯠꯁꯤ ꯑꯣꯏꯕꯗꯒꯤ ꯁꯥꯟꯅꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯃ ꯑꯣꯏ ꯁꯤꯒꯤ ꯃꯦꯔꯤꯠ ꯌꯥꯝ ꯂꯩ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯉꯁꯥꯏ ꯙꯃꯦꯅ ꯍꯥꯏꯕꯤꯕꯒꯨꯝꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟ ꯑꯥꯎꯠ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯃꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ
ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔ ꯂꯨꯞ ꯑꯃꯅꯁꯨ ꯀꯩꯅꯣꯗ KSNꯁꯨ KSNꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯀꯪꯂꯩ ꯃꯦꯒꯥ ꯍꯧꯗꯣꯏꯁꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯩꯗꯤ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯤ ꯃꯥꯡꯊꯔꯛꯄꯁꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯧꯔꯒꯗꯤ ꯑꯇꯩ ꯃꯣꯗꯔꯟ ꯁ꯭ꯄꯣꯔꯠꯁ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯣꯏꯕ ꯅꯪꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯍꯣꯏ ꯂꯝꯖꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯉꯥꯡ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯕ ꯁꯨꯝ ꯌꯥꯎꯁꯪꯒꯤꯗ 3-4 ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯅꯤꯡꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯤ ꯇꯦꯟꯗꯦꯟꯁꯤ ꯄꯤꯕꯁꯨ ꯂꯩꯀꯣ ꯀꯥꯟꯅꯕ ꯂꯩꯀꯣ ꯐꯨꯠꯕꯣꯜ ꯑꯣꯏꯒꯦꯔꯥ ꯂꯝꯖꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯃꯔꯥꯊꯣꯟ ꯆꯦꯜꯂꯤꯕ ꯀꯩꯀꯩ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯅꯠꯇꯕ ꯃꯦꯛꯁꯤꯃꯝ ꯑꯥꯏꯇꯦꯝꯗꯤ ꯃꯄꯥꯟꯒꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯨꯠꯊꯔꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯃꯌꯥꯝꯁꯦ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯤ ꯁꯨꯝ ꯌꯣꯛꯈꯠꯂꯛꯄꯗꯅꯦ ꯍꯌꯦꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯗꯃꯤ ꯂꯩꯔꯤꯁꯦ ꯖꯥꯇꯤ ꯑꯃꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯁꯤ ꯈꯪꯕꯁꯦ ꯀꯔꯤꯝꯇ ꯅꯠꯇꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯒ ꯐꯣꯛ ꯇꯦꯜꯒꯅꯤ ꯏꯔꯥꯏ ꯈꯪꯉꯦꯕ ꯁꯦ ꯃꯔꯨꯝ ꯀꯣꯝꯕꯤꯁꯦ ꯑꯩꯅ ꯁꯠ ꯁꯥꯟꯅꯔꯦꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯤ ꯁꯥꯟꯅꯕ ꯃꯁꯥꯁꯦ ꯀꯅꯥ ꯍꯩꯌꯦꯗ ꯑꯩ ꯍꯩ ꯆꯣꯡꯊꯔꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅꯦꯕ ꯆꯨꯝꯗ꯭ꯔꯥ ꯑꯗꯩꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕ ꯋꯥꯔꯤ ꯂꯤꯕꯗ ꯅꯣꯏꯁꯨ ꯁꯤ ꯋꯥꯔꯤꯁꯤ ꯂꯩꯕ꯭ꯔꯥ ꯂꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯅꯦꯕ ꯑꯗꯩꯗꯤ ꯍꯪꯉꯣꯏꯅ ꯃꯍꯥꯔꯥꯅꯤ ꯂꯧꯕ ꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗꯁꯨ ꯁꯤ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯣ ꯐꯣꯛ ꯇꯦꯜꯒ ꯑꯗꯒꯤ ꯐꯣꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯦ ꯃꯁꯤ ꯖꯄꯥꯟꯅꯒ ꯇꯧꯔꯤꯕ ꯆꯩꯅꯥꯒ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯗ ꯐꯣꯛ ꯇꯦꯜ ꯏꯕ ꯂꯥꯏꯔꯤꯛ 1-2 ꯂꯩ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯃꯁꯤ ꯂꯤꯕꯤꯕꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯍꯟꯊꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯨ ꯃꯤ ꯐꯤꯕꯨ ꯂꯥꯟꯕꯤ ꯒꯥꯏꯗꯣ ꯋꯥꯔ ꯂꯥꯟꯒꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯃꯅ ꯇꯣꯡꯉꯒ ꯐꯤꯅ ꯃꯇꯨꯝ ꯇꯥꯔꯒ ꯂꯪꯉꯒ ꯑꯣꯛꯏꯁꯦ ꯁꯦ ꯑꯉꯥꯡꯗꯨꯒꯤ ꯁ꯭ꯇꯔꯦꯡꯁꯨ ꯑꯗꯩ ꯃꯤ ꯃꯊꯛꯇ ꯇꯣꯡ ꯁꯒꯣꯜꯒꯤ ꯔꯥꯏꯗꯤꯡꯒꯤ ꯀꯩꯅꯣꯅꯦꯕ ꯑꯣꯛꯄ ꯍꯥꯏꯁꯦ ꯃꯥꯏ ꯀꯩꯅꯣꯗꯨꯅꯤꯗ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯄꯥꯈꯪ ꯐꯥꯔꯛꯄꯗꯗꯤ ꯃꯥ ꯁꯒꯣꯜ ꯃꯊꯛꯀꯤ ꯄꯣꯠꯁꯤ ꯀꯌꯥꯝ ꯍꯩꯔꯅꯤ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕ ꯀꯥꯏꯅ ꯀꯥꯎꯅꯔꯤꯗꯣ ꯃꯥꯏ ꯁꯤ ꯁ꯭ꯇꯔꯦꯡ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯗꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯎꯁꯪ ꯂꯥꯛꯑꯝꯗꯥꯏ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯡꯁꯤda ꯋꯥꯏ ꯁꯤ ꯅꯥꯇꯩ ꯇꯧꯕꯗ ꯅꯨꯄꯤ 5-10ꯁꯤ ꯇꯧꯔꯒ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯗꯅ ꯗꯣꯝ ꯗꯣꯝ ꯇꯨꯔꯒ ꯂꯩꯍꯧꯕꯗꯨꯅ ꯐꯥꯁ ꯇꯥꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯄꯥꯡꯒꯜꯗꯨ ꯌꯦꯡꯉꯨꯗꯅ ꯑꯗꯩꯗꯤ ꯊꯕꯤ ꯐꯨꯛꯄꯤ ꯀꯥꯏꯅ ꯎꯈꯣꯡꯗ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯨꯄꯤꯅ ꯂꯧꯊꯣꯛꯅꯔꯤꯁꯦ ꯁꯤ ꯄꯥꯝꯕꯣꯝꯒꯤ ꯁ꯭ꯇꯔꯦꯡꯒꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯖꯕꯗ ꯁꯦ ꯅꯨꯄꯤ 3 ꯅꯨꯄꯥ ꯂꯩꯍꯜꯂꯁꯦꯕ ꯅꯨꯄꯤ ꯑꯃꯅ ꯂꯣꯏ ꯂꯧꯊꯣꯛꯄꯗꯣ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯕꯗꯣ ꯐꯥꯁ ꯑꯗꯨꯝ ꯇꯥ ꯌꯥꯏꯑꯕ ꯆꯨꯝꯗ꯭ꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯁꯨꯃꯥꯏꯅꯒ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄ ꯂꯨꯞ ꯌꯥꯎꯔꯛꯏꯁꯦ ꯌꯥꯝꯅ ꯑꯩꯅ ꯈꯟꯕꯗ ꯌꯥꯝ ꯐꯕ ꯑꯣꯏ ꯑꯗꯨꯅ ꯇꯧꯍꯟꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯌꯥꯎꯁꯪꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗꯤ ꯍꯦꯛꯇ ꯑꯃꯨꯛ ꯍꯦꯛꯇ ꯊꯥꯕꯜꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯉꯤꯕ ꯏꯁꯩꯗꯨꯁꯨ ꯆꯣꯡꯉꯤꯕ ꯃꯑꯣꯡꯗꯨꯁꯨ ꯃꯑꯣꯡ ꯏꯇꯥ ꯇꯥꯗꯕ ꯁꯤꯁꯨ ꯈꯤꯇꯪ ꯌꯥꯎꯔꯛꯄ ꯐꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗꯤ ꯍꯧꯕꯗ ꯂꯣꯏꯕ ꯏꯁꯩꯃꯛ ꯍꯟꯗ꯭ꯔꯁꯨ ꯅꯠꯇꯃꯦ ꯏꯁꯩꯒ ꯍꯜꯂꯒ ꯈꯨꯝꯕꯒꯤ ꯄꯣꯠ ꯑꯃꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯁꯤꯁꯨ ꯃꯇꯝꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯇꯥꯛꯄꯤ ꯇꯤꯛꯄꯤ ꯍꯩꯕ ꯑꯍꯜꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯒ ꯃꯣꯏꯅ ꯈꯨꯝꯃꯤꯁꯦ ꯌꯥꯝ ꯐꯖꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯧꯔꯛꯄꯒꯤ ꯍꯌꯦꯡ ꯂꯩꯈꯤꯗꯕꯐꯥꯎꯒꯤ ꯑꯗꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯆꯦꯛꯁꯤꯟꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯄꯜꯂꯒ ꯃꯣꯔꯦꯜ ꯚꯦꯂꯨꯁꯤ ꯋꯥꯡꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯕ ꯏꯗꯨꯀꯦꯁꯟꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯣ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄ ꯌꯥꯏꯕ ꯅꯍꯥꯟꯋꯥꯏ ꯆꯤꯡꯉꯥ ꯃꯈꯥꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯝꯃꯦꯕ ꯁꯤꯒꯨꯝꯕꯁꯤꯗꯈꯤꯇꯪ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯇꯧꯔꯒꯗꯕ ꯀꯨꯝꯍꯩ ꯑꯃꯅꯤꯅ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯃꯥꯡꯍꯟꯕ ꯅꯠꯇꯕ ꯑꯗꯨꯒ ꯏꯁꯤꯡ ꯐꯠꯇꯕꯒ ꯆꯥꯏꯅꯗꯅ ꯀꯣ ꯁꯤꯗꯤ ꯀ꯭ꯂꯕꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯐꯩ ꯈꯜꯂꯤ ꯌꯦꯁ ꯑꯩꯈꯣꯏ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯋꯥꯇꯔ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯒꯤ ꯏꯁꯤꯡ ꯑꯔꯨꯕ ꯆꯥꯏꯅꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯥꯂꯥꯗꯒꯤꯒ ꯀꯣꯠꯂꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ COVID-19ꯒꯤ ꯐꯔꯛ ꯇꯥꯕ ꯃꯇꯝꯁꯤꯗ ꯈꯨꯠꯀ ꯁꯝꯅꯔꯒ ꯋꯥꯔꯤꯒ ꯁꯥꯔꯒꯁꯨ ꯆꯣꯡꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯗꯃꯦꯟ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯈꯤꯇꯪ
ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯏꯔꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯣꯏꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯅꯤ, ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ. ꯃꯈꯜ ꯀꯌꯥꯒꯤ ꯅꯣꯡꯃꯩ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯀꯟꯅ ꯂꯩꯔꯤ ꯃꯥꯅꯤ, ꯃꯥꯅꯤ. ꯑꯗꯩ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯌꯥꯝꯁꯨ ꯃꯥꯅꯤ, ꯌꯥꯎꯅꯔꯤꯗꯣ ꯃꯥꯅꯤ, ꯃꯥꯅꯤ. ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯕꯤꯕ ꯇꯥꯏ ꯃꯃꯥ ꯃꯄꯥꯅ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯕ ꯍꯣꯏ, ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯑꯒꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯏ ꯑꯉꯥꯏ ꯌꯥꯎꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯇꯥꯃꯣ ꯋꯥꯐꯝ ꯊꯝꯖꯔꯒ ꯇꯥꯃꯣ ꯉꯁꯤ ꯇꯥꯃꯣ ꯁꯤꯟ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯤꯖꯤꯡ ꯗ ꯚꯣꯏꯁꯇ ꯁꯔꯨꯛ ꯌꯥꯕꯤꯕ ꯇꯥꯃꯣꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ Thank you. ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯤꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯄꯨꯝꯅꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ